ꯏꯝꯐꯥꯜ April 3 ꯁ꯭ꯀꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯁꯥꯔꯤ ꯃꯇꯦꯛ ꯑꯃꯗꯤ ꯁꯜꯋꯥꯔ ꯁꯦꯠꯂꯒ ꯂꯥꯛꯄꯗ ꯑꯀꯛꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯃꯟꯖꯤꯠ ꯁꯔꯥꯡꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯦꯝꯁꯨꯒꯤ ꯀꯦꯝꯄꯁꯇ ꯂꯩꯕ JSCCꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯟꯖꯤꯠ ꯁꯔꯥꯡꯊꯦꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ JSCCꯅ ꯆꯍꯤ ꯑꯃꯒꯤ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯀꯛꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯃꯣꯔꯦꯜ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯀ꯭ꯂꯥꯁ 8ꯀꯤ ꯃꯊꯛꯇ ꯂꯩꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥꯁꯤꯡꯅ ꯁ꯭ꯀꯔꯠ ꯁꯦꯠꯄ ꯑꯊꯤꯡꯕ ꯂꯩꯔꯤꯕ ꯑꯗꯨ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯄꯤꯌꯨ, ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯑꯣꯖꯥꯁꯤꯡꯅ ꯌꯨꯅꯤꯐꯣꯔꯝ ꯅꯥꯏꯅ ꯁꯦꯠꯄꯤꯗꯨꯅ ꯁ꯭ꯀꯨꯜ ꯂꯥꯛꯄꯤꯌꯨ, ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯃꯤꯇꯔ 100 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯌꯣꯟꯕ ꯊꯤꯡꯅꯕꯒꯤꯗꯃꯛ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯍꯧꯔꯒꯅꯤ꯫ ꯑꯞꯁꯄꯥꯅ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯗꯨꯅ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ECIꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯍꯟꯕꯤꯒꯅꯨ, ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯐꯍꯟꯕ ꯃꯊꯧ ꯇꯥꯏ꯫ NCERTꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯆꯠꯇꯨꯅ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃꯗꯤ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕꯁꯨ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯌꯥꯝꯒꯤ ꯀꯔꯤ ꯀꯃꯦꯟ ꯂꯩ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯗ ꯅꯝꯕꯤꯌꯨ, ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯥꯎꯗꯤ ꯃꯩ ꯇꯥꯗꯦ, ꯌꯥꯝ ꯈꯔꯗꯤ ꯇꯥꯏ꯫